ꯁꯤ ꯐꯅꯦꯛꯁꯦ ꯍꯣꯔꯦꯟ ꯏꯃꯣꯏꯅꯨꯒꯤ ꯂꯥꯏ ꯀꯠꯄ ꯈꯣꯠꯄ ꯑꯃ ꯑꯗꯨꯒꯤ ꯁꯦꯝꯕ ꯁꯥꯕ ꯇꯧꯕꯗ ꯁꯪꯒꯥꯒꯦꯅ ꯇꯧꯔꯤꯅꯤ. ꯁꯥꯝꯇꯨꯒꯤ ꯐꯅꯦꯛꯅꯤ. ꯅꯤꯡꯊꯝꯊꯥꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯀꯣ. ꯏꯅꯦ ꯍꯪꯒꯥꯝꯒ ꯄꯨꯕꯤꯔꯛꯄ ꯏꯅꯦꯗꯣ ꯃꯣꯏꯒꯤꯗ ꯁꯥꯏ ꯏꯅꯥꯎꯅꯨꯄꯤꯒꯤ ꯂꯧꯕ. ꯑꯗꯨꯗꯩꯗꯨꯗ ꯑꯩꯒꯤꯁꯤꯁꯨꯅꯦ ꯀꯩꯅꯣ ꯇꯧꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯒꯤꯁꯤꯁꯨ ꯑꯃ ꯂꯧꯒꯦꯅ ꯍꯥꯏꯖꯟꯈ꯭ꯔꯕ. ꯑꯗꯩ ꯏꯅꯦꯅ ꯄꯨꯕꯤꯔꯛꯑꯦ. ꯇꯥꯏꯔꯒ ꯑꯗꯨꯝ ꯄꯨꯕꯤꯔꯛꯑꯣꯅ ꯇꯥꯏꯔꯒ ꯑꯗꯨꯝ ꯄꯨꯕꯤꯔꯛꯑꯦ. ꯁꯤꯁꯦ ꯌꯥꯝꯅ ꯒ꯭ꯔꯤꯟ ꯑꯌꯥꯛꯄꯗꯨꯗꯤ ꯅꯠꯇꯦ. ꯈꯔ ꯀꯩꯅꯣ ꯇꯧꯋꯦ, ꯈꯤꯇꯪ ꯃꯦꯡꯉꯦ ꯈꯔ. ꯑꯗꯨꯒ ꯃꯄꯥꯟꯁꯤꯅ ꯁꯨꯃꯥꯏꯅ ꯀꯣꯠꯂꯦꯕꯀꯣ. 400 ꯄꯤꯌꯦ. ꯑꯗꯨꯒꯤꯅꯦ. ꯑꯗꯨꯒ ꯁꯤꯒꯤ ꯐꯅꯦꯛꯁꯤꯅꯅꯦ, ꯁꯤꯁꯨ ꯁꯥꯝꯇꯨꯒꯤꯅꯤ. ꯁꯤꯅ ꯈꯔ ꯄꯥꯛꯇꯛ ꯇꯧꯋꯦꯕꯀꯣ. ꯄꯥꯛꯇꯛ ꯇꯧꯕꯁꯦ ꯁꯦꯠꯄ ꯅꯨꯡꯉꯥꯏꯕꯅꯤ. ꯁꯤꯗꯤ ꯌꯥꯝ ꯊꯥꯏꯌꯦ, ꯂꯨꯝ ꯂꯨꯝ ꯂꯥꯎꯋꯦ. ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯕꯤꯇꯥꯅ, ꯊꯥꯗꯣꯏ ꯃꯆꯥꯒꯤ ꯅꯦꯅꯦꯅ ꯃꯥꯅ ꯁꯥꯕꯅꯦ. ꯑꯗꯒꯤ ꯑꯩꯒꯤ ꯒꯤꯐꯅꯤ ꯄꯨꯕꯤꯔꯛꯏꯅꯤ ꯃꯥꯅ. ꯌꯥꯝ ꯐꯖꯩ ꯁꯤꯒꯤ ꯔꯦꯗ ꯀꯂꯔꯁꯤꯁꯨ. ꯋꯤꯟꯇꯔꯗꯗꯤ ꯁꯤꯒꯨꯝꯕꯁꯤꯅ ꯅꯨꯡꯉꯥꯏꯗꯅꯀꯣ. ꯆꯨꯝꯅꯒꯤ ꯀꯩꯅꯣꯕꯨꯗꯤ ꯁꯤꯕꯨꯗꯤ ꯇꯥꯏꯗ꯭ꯔꯤꯌꯦ. ꯁꯤꯕꯨꯗꯤ ꯇꯥꯏꯍꯜꯂꯛꯑꯕꯅꯤ. ꯂꯧꯕꯗꯣ ꯑꯗꯨꯝ ꯇꯥꯏꯔꯒ ꯄꯨꯍꯟꯕꯤꯔꯛꯑꯕꯅꯦꯕ. ꯍꯣꯔꯦꯟꯗꯤ ꯁꯤ ꯁꯦꯠꯂꯁꯤ ꯇꯥꯏꯔꯕꯅꯤꯅ. ꯉꯔꯥꯡ ꯏꯁꯤꯡ ꯂꯥꯛꯄꯒꯤ ꯏꯁꯤꯡ ꯀꯥꯞꯈꯤꯕꯒꯤꯅꯦ ꯀꯩꯅꯣꯁꯦ ꯐꯖꯔꯤꯁꯦ. ꯁꯤꯒꯤꯁꯤꯅ ꯃꯆꯨꯁꯦ ꯃꯨꯔ ꯂꯩꯔꯤꯁꯦꯀꯣ. ꯁꯣꯝꯅ ꯏꯋꯥꯎ ꯋꯥꯎꯔꯒ ꯂꯩꯔꯤꯁꯦ. ꯁꯤꯅ ꯊꯥꯗꯦꯕ ꯄꯣꯠꯁꯦ. ꯁꯤꯁꯦ ꯍꯋꯥꯏꯟꯇꯣꯟ ꯊꯠꯂꯒ ꯆꯥꯕ ꯌꯥꯔꯛꯑꯅꯤ. ꯁ꯭ꯋꯥꯏꯁꯦ ꯀꯌꯥ ꯍꯧꯗꯤꯌꯦ. ꯃꯅꯨꯡꯗꯤ ꯈꯔ ꯅꯝꯁꯤꯟꯕꯅꯦꯕ. ꯈꯔ ꯍꯦꯟꯅ ꯃꯅꯨꯡ ꯆꯪꯈ꯭ꯔꯕ ꯈꯪꯗꯦ. ꯈꯔꯒꯅꯦ ꯍꯥꯡꯉꯤꯕ ꯂꯜꯂꯤꯕꯁꯤꯡꯁꯦ ꯈꯔ ꯃꯔꯨꯗꯣ ꯑꯃꯨꯛ ꯍꯣꯔꯦꯟ ꯅꯝꯁꯤꯟꯕꯤꯒꯦ. ꯑꯗꯨꯒ ꯆꯥꯟꯇ꯭ꯔꯨꯛꯁꯨ ꯍꯧꯔꯦ. ꯌꯦꯟꯁꯦ ꯃꯔꯨꯝ ꯀꯣꯛꯄ ꯌꯦꯡꯁꯤ. ꯌꯥꯝ ꯏꯪꯉꯝꯃꯦ. ꯀꯨꯏꯔꯕ ꯃꯥꯜꯂꯦ ꯀꯣꯛꯄ. ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯅꯝ ꯅꯝꯃꯤꯅꯦ. ꯇꯈꯦꯜꯂꯩ ꯃꯅꯝ ꯅꯝꯃꯤꯅꯦ ꯁ꯭ꯋꯥꯏꯁꯦ. ꯇꯈꯦꯜꯂꯩ ꯁꯥꯠꯂꯀꯥꯟꯗ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯝꯃꯤ. ꯁꯤꯁꯤꯅ ꯑꯩꯅ ꯅꯍꯥꯟ ꯊꯥꯈꯤꯕ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯁꯤꯡꯗꯣ ꯑꯗꯨꯝ ꯂꯩꯔꯛꯄꯗꯣ ꯑꯗꯨꯗꯩ ꯁꯨꯝ ꯊꯥꯕꯅꯦ. ꯍꯥꯏꯗꯤ ꯃꯅꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯊꯠꯂꯒ ꯃꯔꯛ ꯃꯌꯥꯝ ꯃꯦꯟꯅꯅꯕꯀꯣ. ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯕꯅꯦ. ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯁꯦ 2-3ꯁꯤꯗꯪ ꯍꯧꯗ ꯉꯥꯏꯔꯤ. ꯍꯦꯛꯇ ꯂꯩꯅꯍꯜꯂꯔꯣꯏꯒꯦ ꯇꯧꯕꯅꯦ. ꯃꯣꯏ 2-3ꯗ ꯆꯥꯕꯅꯤꯗꯅ. ꯑꯗꯒꯤ ꯁꯤꯒꯤ ꯇꯤꯛꯀꯤ ꯃꯅꯥꯁꯦ ꯌꯥꯝ ꯀꯦꯜꯂꯤ. ꯂꯧꯊꯣꯛꯁꯦ. ꯁꯤꯅ ꯆꯥꯡꯇ꯭ꯔꯨꯛ ꯌꯥꯝ ꯍꯧꯔꯦꯗꯣ. ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅꯅꯦ, ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯁꯦ. ꯆꯔꯨꯁꯦ ꯂꯦꯌꯔꯁꯦ ꯑꯃ ꯂꯧꯊꯣꯛꯄꯤꯁꯦ. ꯑꯗꯨꯒ ꯃꯔꯨ ꯊꯥꯈꯤꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯍꯧꯗꯦꯕꯣ. ꯁꯤꯗ ꯕꯤꯟꯁ ꯑꯗꯒꯤ ꯑꯗꯨ ꯑꯗꯥ ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯦ ꯊꯥꯈꯤꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯍꯧꯗꯦ. ꯏꯁꯤꯡꯁꯨ ꯐꯖꯅ ꯆꯣꯠꯈꯩ ꯆꯥꯏꯔꯤꯅꯤ. ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ. ꯑꯗꯒꯤ ꯁꯤꯅ ꯐꯗꯤꯒꯣꯝ ꯊꯥꯈꯤꯕꯅꯦ. ꯍꯧꯗ꯭ꯔꯤ. ꯃꯣꯔꯣꯛ ꯅꯨꯡꯂꯣꯛ ꯈꯔ ꯍꯧꯖꯤꯛ ꯌꯦꯡꯕ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗ. ꯈꯔ ꯁꯤ ꯃꯌꯥꯝꯗꯣ ꯆꯥꯎꯈꯠꯂꯛꯑꯀꯥꯟꯗ ꯅꯨꯡꯉꯥꯏꯔꯅꯤ. ꯁꯤꯒꯤ ꯍꯋꯥꯏꯁꯤꯗꯤ ꯍꯦꯛꯄ ꯌꯥꯔꯦ. ꯑꯂꯨ ꯑꯅꯧꯕ ꯑꯗꯨꯒ ꯇꯧꯔꯒ ꯃꯔꯣꯏ ꯃꯄꯥꯡꯒ ꯐꯖꯅ ꯍꯥꯞꯄꯒ ꯆꯝꯊꯣꯡ ꯆꯥꯕꯗꯣ, ꯀꯥꯡꯁꯣꯏ ꯆꯥꯕꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ. ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯇꯧꯔꯕ. ꯑꯗꯒꯤ ꯁꯤ ꯈꯥꯃꯦꯟꯗꯣ ꯍꯦꯛꯑꯦꯕꯀꯣ. ꯑꯁꯥꯡꯕ ꯑꯃꯗꯤ ꯄꯥꯜꯂꯤ. ꯑꯁꯤꯒ ꯇꯧꯔꯒ ꯌꯣꯡꯆꯥꯛꯀ ꯇꯧꯔꯒ ꯉꯧꯔꯦꯅ ꯁꯥꯎꯔꯅꯤ. ꯅꯠꯇ꯭ꯔꯒꯅ ꯀꯧꯈꯥꯒ ꯇꯧꯔꯒ. ꯁꯤꯒꯤꯁꯤꯅ ꯊꯝꯒꯦ. ꯁꯤꯒꯤꯁꯤꯅ ꯑꯁ꯭ꯋꯥꯏꯗ ꯃꯈꯣꯡꯁꯦ ꯊꯨꯗꯦꯛꯄꯤꯔꯦ. ꯃꯤ ꯐꯖꯅ ꯁꯥꯠꯄ ꯍꯧꯖꯔꯀꯥꯟꯁꯤꯗ ꯍꯥꯏꯕ. ꯐꯖꯗ꯭ꯔꯥ ꯀꯂꯔꯁꯦ? ꯂꯩꯗꯗꯤ ꯁꯨꯃꯥꯏꯅ ꯀꯂꯔꯁꯤ ꯕ꯭ꯔꯥꯏꯠ ꯑꯣꯏꯕꯁꯦ ꯐꯖꯩ. ꯐꯖꯔꯦ. ꯁꯤꯒꯤ ꯍꯪꯒꯥꯝꯁꯤꯡꯁꯤꯗꯤ, ꯁꯤꯒꯤ ꯄꯔꯤꯡꯁꯦ. ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯒꯅꯤ. ꯑꯩꯈꯣꯏꯕꯥꯅ ꯑꯅꯝꯕ ꯍꯦꯛꯇ ꯁꯤꯁꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯐꯖꯅ ꯊꯥꯔꯦ. ꯌꯥꯝ ꯍꯧꯔꯛꯈꯤꯅꯤ. ꯆꯥꯎꯈꯠꯂꯛꯑꯀꯥꯟꯗ ꯌꯥꯝ ꯐꯖꯅꯤꯀꯣ. ꯌꯦꯡꯍꯟꯒꯦ. ꯁꯦ ꯊꯣꯏꯊꯣꯏ ꯃꯆꯥ ꯅꯨꯡꯉꯥꯏꯅꯤ. ꯊꯣꯏꯊꯣꯏ ꯃꯆꯥ ꯆꯦ ꯅꯨꯡꯉꯥꯏꯔꯦ ꯅꯕꯥꯟꯅꯤ. ꯅꯨꯡꯉꯥꯏꯔꯕ ꯍꯋꯥ ꯅꯨꯡꯁꯤꯠ ꯈꯔ ꯐꯪꯕꯁꯦ? ꯄꯨꯟꯁꯤꯒꯤ ꯍꯟꯅꯤ ꯅꯠꯇ꯭ꯔꯥ?
ꯌꯥꯝ ꯐꯖꯔꯝꯃꯤꯁꯦ ꯎꯖꯥꯎ ꯐꯅꯌꯥꯝ ꯀꯛꯊꯠꯈ꯭ꯔꯦ sida awang awangbasina tikka leihau khwai wangi se leihau ne leihau leiren color do smaton daga se yong gai sane adum tikka wang bo tanagraba adum asise aduga sida hori se sigi sina tejpata ne adagi sida hori papanbi ani achobwa ani sina kaino ne yongcha cha mo oktaba horaba my put it. See, I'm Paktori Mongon the Litpa. Chadi. No. Nusakalira. Nusikalira. Matimia. Okay, hanging in her. Smantova. My Kupsale, my Pakatsaban. My Naton Pulak. Naton cannot. Phi thiêng mà đây nè. Chụp hình cái này cái, bắt khát đẹp mà. Đi phi là cái gì đó. Chị sana đi phát chào bố lít bên này he. Dạ. Dạ. Anh thảo hôm đó lít tôi chứ. Hiện đi hiện mình làm những năng tự ta đấy nè. Cái mày nội chứ. Giờ lu. Lu. Chết quỷ chưa? Gì còn tới gì? Biết được gì cái lấy gì? Cái nguồn này gì? Em phải. Cái nó sẽ khai giàu chứ? Sẽ đâu có sẽ làm cái gì? Nó mà nó bỏ cái đó ô tô bây giờ khai làm món. Ha. Bố nó bay đi chứ? Giàu. Chị đã tới nơi không? Cái đây. Bây giờ cô có xe gold color cái tay sáng bữa. Picket hàng à kìa? Ha? Hàng à? Cái mèo nó chỉ có lại bữa đi. Cái nó sai thì bút ra ta đi bút cái nào nó? Cái gì vậy nó? Chị hàng à gì? Xin ạ. Khá tàu rồi cái đúng hàng à kìa, washing machine. Ai chị phone sẽ thầm cái hàng à cái gan ta. Uru vậy chắc lắm vậy. Lâu thô cái này thì mà thằng cái nó đang lâu thô cái này, lâu thô bây giờ đấy chị đi bắt hàng cái này đây này, siêu rồi đấy. Hàng ấy. Chân bây giờ này chị trên trái chưa có mà cái gì phầu chi là uchiek nhà già và rồi chân răng nó bậy đã lây rồi bây giờ phầu cái thầm vào rồi bây giờ nó cúp nhà này xin mà cúp nhà này imoi no numit se tangkuni thoira cái nó mà oi bane tangkundagi na ban se tawidana ko numi humni aduna akhoi se gari thodana nga nong leina ba kai dongna ba adagi mingon da singna ba sumaina tawna ba sing jam lai tamna han gai oina dang lai ramna ne leidre aduna nga se handaki kumsigi simadi nga se katre yungi hana leijaba akhoi ki hingjang leiri ba kholi ba lai katpa yani na thamma dum leiba ko sigumba myam sidagi loktoktana kachare sangaman sing se Haira sing se so hana leibdagi sumaina lai oina kachare aduga sangoma noba de chahouse su anoba ne sumaina chengnung haptana hai lei sumain tawdana oina kachare mai ga se khara hogat laga adu numit sigi oina di akhoina borni ba se handaki di yungi khaktangi nataba leibak sigi oina lan tawba se aroiba ma pusalaktana sumaina santi oin lainaba mi pongkhoni mangsa loi wana redana ko
ꯁꯤꯒꯤ ꯑꯣꯏꯅ ꯅꯤꯖꯔꯦ ꯑꯗꯣ ꯃꯄꯥꯟꯗ ꯀꯦꯟꯗꯜ ꯊꯥꯜꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯅꯨꯃꯤꯠꯁꯤ ꯑꯣꯏꯕꯅꯤꯅ ꯃꯉꯥꯜ ꯈꯔ ꯐꯪꯅꯕ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯗ ꯑꯗꯒꯤ ꯒꯦꯠ ꯃꯌꯥ ꯆꯪꯐꯝꯗ ꯁꯨꯃꯥꯏꯅ ꯁꯨꯃꯥꯡꯗ ꯃꯩꯔꯥ ꯀꯠꯇꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯦ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯅ ꯂꯥꯏꯁꯪꯒꯤ ꯍꯤꯡꯒꯣꯜ ꯂꯩꯔꯦ ꯁꯤ ꯃꯅꯤꯡꯂꯣꯝꯒꯤ